Fazin Kiba MU gi oza amadi mahiroi sing atubada thadu haiduna MU mahiroi sing na wakat mifam chatakre school gi mahiroi sing na humanitarian semduna khongjang jangsin kre. Laufam sing da ishing leitabadagi fau satpa ngamloi daure minor irrigation amadi agriculture department na paikatpa irrigation gi thaurang sing gi manu mapung fahan na phalu haina akomluk na taksilakli. Amasung lamdam asigi nupi sing na tumina election bagi mahutta laingak painaba thokpiraklo haina CF and PD Minister Karan Shyam na apil tawkre. Mayam bukrum zariya dum yangruzi Impact News ni Prime Time Manipuri News Bulletin da ik haidam jantazina huzi pungjasi fawbugi moriba paw sing mayam da pizari. Manipur University ki Fazin Kiba Oza Singh amadi Mahiroi Singh athubu matamda thadokpaga loinana University asibu tangdu leita handuna Mahiroi Singh mahei tamba fanghalu haiba wafam masida yumfam oiduna ngasisu Manipur University ki tungan ba department sing ki Mahiroi Singh na wakat mifam chatakre ngasi Manipur University ki Department of Linguistic amadi Life Science Department ki Mahiroi Singh amadi Research Scholar Singh na makoi ki department complex da wakat mifam chataki wakat mifam aduda Oza Singh Mahiroi Singh condition yaugdana thadu Manipur University dagi security forcing lauthu Mahiroi Singh tangdu leitana lairik tamba fangalu haibana chingba wahai Singh iba play card kaya sisanake. Koi na si student protest story se phakiba Oza Singh aduga Mahiroi Singh condition amta yaudana thadok pirakna bane aduga hauji universities da mathomaram khangda phibam amda laise si amu hanna normal si amda purakna ba government da aduga mari laina authority da haijabane hauji baw da koina chathara exam na democratic oiba mawong da ne violence kai ka yaw basuna teba aduda adum problem se adum science lairaga di akoi gi stand da adum laihini hai tare Oza Singh phazal lakanda satra Singh phazal lakanda ekoi karma matamda ekoi normal si porpangam gadoino adu ekoi kan Oza Singh satra Singh yaurin ekoi kamaina pekha thagadoino ekoi parikha ju than biu larik put tambaje free oina tamba fangan biu aduga campus manung se ekoi education free zone ohenji haibje haijaning Nakalam romda Manipur University issue ga mari lainana Mahiroi lop tarukna changsilakpa khongjanggi makha tarakpa sarugam oina ngasi tidem lambi da leiba tungan ba school tara rom henbagi Mahiroi Singh na tidem lambi da human chain semduna khongjang changsin krai Mahiroi Singh aduna Fazin Kiba Oja amadi Mahiroi Luchingba Singh khudakta thadokadabane MU campus manungda makhal amatagi security thamba yaroi AP Pandey gi mathakta chathariba inquiry khudakta loishingadabane amasung musugi members singda disciplinary action loba handokadabane haibana chingba banner amasung play card sing paiki khongjang adu thingnaba Imphal West ki police kangbu na khongjang adu lephanaba honaki tungda Police amasung Mahiroi Luchingba Singh anigi marakta wari shanaraba matung Mahiroi Singh gi khongjang adu loisinki. Mahiroi Singh phazan gi bado condition amata nawda thadok piro Pandey gi matakta sathariba inquiry committee khoi atubon tandolo sambiro aduga MU campus ta hiram amata gi security natraga state forcing center forcing thamba yaroi habase akhoi ngasi gi akhoi gi changjal liba khongjang asida akhoi gi banner amada akhoi yaujari maroina Lengakna akhoi ga wari sanabagi tam amada hojibogda yanana purakani habasi akhoi purakpa oiba yai adu hojimaki oina di akhoi ga moi ga kariumba hiram amata da wari sanabaga akhoi gi waroisin yasanaba purakpa leitre maramdi akhoi gi phajing ba thomi sing amadi Oza Singh hojibogda condition amata yaudana thadokpa haibaje leitre banina akhoi makhata na yanabagi khongjang je akhoi leitre haidare Laufam Singh da ising fanghanaba minor irrigation amadi agriculture department na paikhatpa thaurang Singh mapung fa na mathau tawhalu haina akomlu kanglaipak ki maikaidagi mari leinaba Singh gi pukning chingsilakli ngasi lamfelda leiba akomlu ki office ta Paumi Singh ga unabada lub asigi secretary Santa Mangang na hai hauzik laufam kaya ising fangdabadagi faupanba ngamdaba yabagi akiba leire minor irrigation gi makhada paikhatliba river leaf irrigation na chingba tungan ba scheme sing da seasonary ising chingnaba pump sing asisu ningthi na mathau tawdabana laufam da ising fanghanbada awabu oire haiki loina na pump sing asi atu matamda semjin haudrabadi mathang chahida cheng tangba tholakpa yai hairi अखोई वैली दे मरु ओरिजिदी सरफेस तगी दी है ना अखोई रिवर लीफ इरिगेशन है ना एमआई की स्कीम हम ले तुरेन मनुंग दा 25 हॉर्स पावर की पम अमा खिलकांदा इसिंग जे तुरेन दे चिंखलगा
20 hectare chawba jaga phau akoi irrigate tawbse masi MI na river leaf irrigation scheme gi matung in tawi haiba scheme jing si akoi gi PMKSY Ministry of Water Resource NLCPR NEC amadi nebat ki fund gi tawba scheme ngatani haiba scheme sing sida 843 MI project se 43,514 hectares है मोइना MI minor irrigation department जिना implement तौबा लोइरे ना अखोई की report अमा ले हाइबा project से implement तौरा complete होगी तारदी करी दोबगी ngasi अखोई की लौ मैम से कंगगा इसिंग चंगदना इसिंग लाक्तदना लौ सातपंगमदना लेगिसी कई मरम गिनो Market-led extension haiba hiramda nomgi oiba lomi singi training program amangasi Thobal district ki Nongpok Lorembamda leiba Mangal Mahikol gi training hall da pangthokre. Training program adu National Institute of Agricultural Marketing Jaipur gi meeting makhada Manipur Small Farmers Agribusiness Consortium na Krishi Vigyan Kendra Thobal ga punna khusamnaduna pangthokibani. Chandel district ki manung channa Tocharan Khulda M Siren Khup atopmeng akhup kombu tamthi na hatok lambagi thaudokta chenaba miyoi singi mathakta lengang na akpa cherak piu haina Comrade Union Northeast India ki maikai daki appeal tarokli mihada sida chenari ba miyoi sing cherak pi dana thadokrabadi union asina tungan ba civil society organization singa khusamnarga akanba khongjang changsingani haina laukthokre Banba yabadi haukiba September kuntragi ahing nongyai ahing the M Siren Khup kombu mangakta thang na lenduna hatlambani Mahak Churachandpur district ki manung channa Bungsanglep Khuldagini Laikhidrabasi ki loinabi amadi macha mari laihori asiba hakchang asil Jenims the post-mortem pangthokre adubu Laikhidrabasi ki asiba hakchang di Chief Minister ga aroiba wari sanarba matung da laugani haina imung manung gi maikai dagi thamlakli Nakalmarom da Com Student Union amadi Comrade Union Northeast India gi members sing na misi sigi matang da yamna kanna yaning da bafangdokre loinana mihade sida chenari ba sing laingak na matik chaba ahak pachairak piu haina timan tarokli Banba yabadi mihada sida chenaba man accused marib police na faba leire haiba wafam laikrabani Pharaga makoina mangak lien thalaga hat pa hebisi yamna tamthiba mi hatni aikoi komlim union na yamna akan ba ngongda condemn tawjari mi meri phaduna law enforcing agency policing na custody de leile makoi loina main accused ni aikoi gi source ta koi confirm tawi makoi chibu policing na jail da thadana thadok piragadi aikoi yamna pendaba lakani akan ba khongjang Changakani, assume missing shedi, Matic Chaba Chairak, Piraga, Jelda, Tamdona, Akoi Society Marakta, Aki, Akang Laitana, Labang Amnaba, Taubu, every civil organization couldn't Magnasho, Shugumba, Satiba Criminal Singse, Akoi Society Shedigi, Mutatnaba, Hotna Minershi, Sarkana, ex Gracia, Pipam Topodo, Tuna, Ihalaga, Makoi Awaba, Kitanko had view. Amrom the Mihara Sibu Youth Forum for Protections of Human Rights na Cherolamada Yamna Kanna Yaning the Bufongdorkli in the Mihara Sida Chenaba Singh State Police Department na Atumatam da Faduna Cherak Pinaba Cherolasina Makatana Apil Tarokli. India Pumbada September Taraga Mangadagi October Ani Fauba Chatakiba Swachta Hi Sevagi Cleanliness Campaign the Imphal West District ki Makok Matang Takraba Singh da Manamatum Yantokre. Tongan ba category marida chatakiba cleanliness campaign asi digi khwaidagi lu nanba gram panchayat ki ahanba mana Fayeng gram panchayat na fangkre khwaidagi lu nanba school gi ahanba mana na Haureibi Junior High School aduga khwaidagi lu nanba hospital na Community Health Center Wangboy amasung Taubungkho water supply scheme na khwaidagi lu nanba water supply takre Consolation Young na prize pibagi thoram adu Imphal West DC Complex ki Karanga Nayani Hall da Pangthoki thoram adu mari leinana Deputy Commissioner Naurem Pravin na hai fill the chatuna yam checksin na chathakiba cleanliness campaign asida Imphal West District ki Gram Panchayat kuntraga mapan leibagi manungda khwaidagi lunan ba Gram Panchayat manga khangatuna prize kusina kibani adugi school chaniga nimfuga nithoi rom leibada school kuntraga manga khangatlaga khwaidagi lunan ba school ahum khangatuna prize kusina kibani ngasi kusina prize kuding makta sale gi mana amasung site certificate yauri overall ngasi koi competition se sigi koi sida piriba cash prize se punna lupa la amani sida thabak tawriba officers sing koi khar khaiga narga lupa la am ji khomdilaga punna prize mani lupa la am sing si pijabani aina thajaba si tungda mathung sai dasu among hena koi prize money si wanghale raga koi gilu nan bagi keno si mayam sida hena thawa yauna ba digi den matam supada laikai
ऑफिस हॉस्पिटल अदगी स्कूल न सिंग से लू नाना थमगा ओवरऑल डिस्ट्रिक्ट सिगी एनवायरनमेंट अदगी कोई स्टेट सिगी एनवायरनमेंट सी फनब होनबद मैन सी याम मतेंग पांगने हबसे थज अनोब लेंगागसिगी मखादा लमदमसिदा लेरिबा मिपुम खुदिंगमकी सेवा तौबा हाइबसी मपुंग ओइबा पांदमनी अफब खुनाय अमगी वाखलोंदा मिपुम खुदिंगमकना पुक्चेल सेंगना होटनामिनरसी हाइना कैटरुगाव केंद्रगी एमएलए नहापम इंद्रजिना फोंदोखरे वाफमसी ngasi wangkhai angom laikai da leiba World United Youth Club ki yangkhai mathoi suba foundation day thoramda phongdokhibani World United Youth Club ki mine makhada wangkhai angom laikai na koliba mafam singi chakot thorangi thabak paikhaliba si thagat ingai ni haina phongdokladuna MLA nahakpam Indrajit na club asina paikhalakpa thabak thoram singda chapcha na mateng pangjage haina MLA na thazaba piki कोई अनौब सरकार ने अनौब सरकार की वाजे थोड़े गांजते कोई थबक होने तक चाहिए मरमदी वा गांगबसी याम गांगमे याम तौरमे याम हाइरमे तौगिदब क्या अखोइना उजरकपदगिनी ngasi अखोइना थबक होने तक चाहिए अदुने अखोइगी ऑनरेबल सीएम ना ngasi याम तोइना हाइबा कोई हाना लेरमगसु अखोइ अनौब लाक्सरे हाना वाखल लोइना काउतु पिरकांदा अखोइ मिकअप अंतंग थोगरजी गाइना कोई ऑनरेबल सीएम ना याम तोइना हाइबिबदो अखोइ अंतंग मिकअप थोलजी हाइबसे ngasi की सभाजु तमजरी क्लब हाइबसे अदुगी मतिक लुबा केंद्र जगह जगह दा लेकाई दा लेबा क्लब असी क्वाइदगी मरु ओइबा लेकाई दुगी मरु ओइबने हाइबसे ngasi की फाउंडेशन डे की मरि लेना आइना मयाम थमजरिबा ngasi ki thoramadu sarug yakhiba wangkhai kendra gi MLA Okram Henry na phongdokhibada hauzik leiriba anoba laingak asina mamangda leiramba laingak pu matam pumbada hunduna leiba tokpiro laingak asina Manipur miyam da pikhiba thazaba thabak to onthokpiu center da khara takpiu opposition da lairba singsu chapcha na mateng pangjage haina Henry na phongdokhi ngasi ki thoramadu ga mari leina na club asigi laiwai khraba members sing da katpa memorial stone amasu maikhum hangdokhi Ojik phok uriba mamisida paisa je moina piningdrira ekhoi haibada soi libra moina bhap tanadrira paisa je ama phok laktre haibasidi ai isa MLA moina ichau chauna haijari bas paisa sunglai leiti moi paisa kari ginoba senda da pidri se kari ginoba haiba ngamdabagira maron phangna dabagira mi kana gum khara di phagi dawi koi Manipur government tanghu je ada pau phangna haitrabra aya haijari je chaibagi wanate takbu wala ba piu kadang haraba sungbi biroi kagino da madu chintana deba kaptana laudana khom thillagadi phangbanida imaibel isaisu leinari ngaktanida Choti Furukna Khundaba Chandel District ki John Lang Khulgi Kuntraga Mangarak Suba Raising Day Thoram Pangtok Rengasi John Lang Khulgi Playground the Pangtok Kiba Thoramadu Manipur State Disaster Management Authority MSDMA gi Vice Chairperson Adim Pamaina Yelhongai de Kundara Club Apik Furup Asigi Miyam na Masing Yamde Haiduna Pukning Hantagadaba Nate Apik Furup Oidabasu Nat ki Pukai Sing Ngakna Yelhongai de Thang Sabamasung Fisalon Sada Hainarakpa Furup Asigi Potok Sing Malengi Miam da Sakhanghan Bamatam Yaure Haiki. Loinana Border Infrastructure Management Scheme gi Makada International Border de Kilometer Yankai Faub gi Manung da Labor Kulesida Punna Project Humfu Paikat Naba Center na Lupa Koti Lishing Nipan ga Chatruka Supna Taruk Approved Tauduna Laire Haiki. Ngasigi Thoramadu ga Mari Lena na Bo Semam di Ko Sem na Laubak Chahi Sige Class 10 Amasung 12 ki exam da Mai Pak Laba Kulesigi Mahiroi Sing da Manapi Duna Pukning Tawat ki. border taba jaga ge 50 within the 50 kilometers border de gina laiba khunching sibu chawkhat ningai damakta project hauji 8060 crore asi Ministry of Home Affairs gina kai thoklaga paisa se earmark tawa thamaga laikhre ba ni disaster management se Ministry of Home Affairs makhada ni aduna aina pangba ngamba aina haibada tagraba DC sing ama masing tawraga ai chap chana Chandel district Technopal district Phungyar gi punnama asi sing se aina mateng pangani khunnu gi chief oiba phangmasi su araiba natte punsida village authority anira oiba ngamdra si gi mayam yawbani ko aduna aikoi tawringai matam aduda prajaga aikoi ga manana chatba ngamba oigadabuni haibsi aina hainingbani Manipur Trail and Expo Center Lamboi Khongnang Khongda October Manga dagi Taragamari Fauba Manipur Traditional Festival Pangthokoni Torambadu Banamari General Strike Laibana October Taragani Thoi dagi Kungamatoi Fauba ina Pangtholagani Hairi School of Driving and Automobile Technology gi Anobama Saloi Shang Ama Health Minister L Jantakumar ngasi hangdokre Thauda Babok Mayai Lekai da Pangthokiba Thoramadu Minister na Fongdokibada Chahi Khara Sida Status Sida Gari gi Masing Kai Hena Hengalakpa Madi Gari Thobagi Niti Niom Ngak Taba Kayana Kudong Tiba Thodok Sing Tatana Thokli
ngasi nauna hangdokliba driving school asina hairiba khudong thiba sing asidagi khara makhaidi kanba ngamlagani haina mahakna thazaba phongdokhi Shiv Sena Manipur State Unit ki President and Tombi Amadi General Secretary Lian Gangtiana Luchingba Tim Amanai Infal Ziri Lambi ki Housing Oriva Fibam Amadi Makru Amadi Barak Turel Matakta Sakatliba Tongi Fibam Yangsin Kre Kongchades Gamari Lane the Shiv Sena Manipur State Unit ki President and Tombi Nav Hai Makru Turel Matakta Sariba Tongasi Sinmi Masing Yamdabana Apiba Matamda Loigani Haibagi Tazabangamdri Maramasina Atu Matamda Mari Lane Sing Akanba Mitning Changdana Tong Ani Si Matam Chana Loishina Bahona Biu Haidi Celebrating right of wildlife haiba thimda ngasi humpugu humdoi rak suba wildlife week celebration khongampat ki orchid preservation center da pangthokrai orchid day haina pangthokiba thoramaduga mari leinana center asida leiba tanglabu orchid kaya utki Nakalmuram the celebrating right of wildlife haiba thim the Bisnupur Assembly constituency ki manung channa leiba thinungai da ngasi rally chatkre Bisnupur Forest Division na Polestar Guardian Association Postguard thinungai amadi thinungai gi akoibada leiba club association kaya na saruk yakiba rally edu Moirangi ROL Babuyaya amasung Bisnupur gi wildlife warden K Jogeshwar Singh na lamthaduna hogdoki Matang soy sida break am log zake break ki matungda puknung da leiriba angang bu nupini khangdoktuna hatpagi thawong tawbida na ba Forest and Environment Minister Thongnawjam Siam Kumar na mama pa sing da appeal tawkibagi paw madi Manipur sumalangi tongan tongan ba ipaw sing pudun lakchage impact news pumit eng ta do lebiu break ki matungda mayam ba kana taram nokchari Nupi yauduna khunai semba yaroi puknung da leiriba angang bu nupini khangdoktuna hatpagi thawong tawbida na ba mama pa sing da Forest and Environment Minister Thongnawjam Siam Kumar na appeal tawkre BJP Manipur Pradesh na sindu nga si Lamboy Khongnang Khong da leiba Trade and Expo Center da Beti Bachao, Beti Parhao gi sarugam oina pangto ki state level felicitation and recognition gi thorom da Wafam Asi Minister na phongdok ki bani mahak na makatara dun hai Prime Minister Narendra Modi na Beti Bachao, Beti Parhao gi thorang ama paikhalali ba si mirolingai da nupi macha singbu manghan ba thingduna makhoi bu mahai masing ningthi na tamduna laibak ki thodang launa ba hotna bani piklingai matam da nupi macha singbu Mirai raga nupi macha buna henna chaksin na taubagi mawong amasu Manipur khunai da tawdaba nate masi thingba mathau tai haiki Manipur any school da secondary da higher secondary da college da university da adagi martial arts da malian da khoi ngai malian ngi ngasi sadumung kya da Manipur gi nupi sing na ngasi di pida ma tha dona sawa bharat gi mo silakan da meri kom adagi si tungan ba sarita tungan to mayam sa maliam da pida ma tha thame kana gi no state asagi ne aduna nupi da na yeng ba yaroi aduna beti bachao beti parhao wa ba si Manipur da di hanis lana su lai si bapang kalan batai Manipur khunai gi damak hiram kya da achoba thongdang lauriba lamdam asigi nupi singna tumin na leisin bagi mahutta nupagum na lengak paina ba thokpiraklo haina CFNPD Minister Karam Shyam na appeal tawkre ya school police lenda leiba Manipur Dramatic Union gi hol danga si pangtokhiba Laimrol Khorjai Kol Laikol gi chahi taraganipan suba mapokumon thorom da Wafam Asi Minister na phongtokhibani Thoramasida Minister na khunayamagi maram da kupsin na yengsinba si nupadagi nupi na yamna heli adubu nupi singbu ot naibagi thawong kayana leptana chatharakpa si laibak thibani masi thingnaba hotnaminaba matam yaure hairi asuguma tanjasida lamdamasigi nupi aibi singna lauriba thawdang asi thagatningai ni khunai asigi asoiba sing puthoktuna khut thabiduna mangzil thana chakotpa lamdam ama oinaba hotnabada mateng pangbiu haiki Thoramasgi sarugam oina Laimrol Khorjai Kol Laikol na aiba Yumnam Rajendra da Thiam Kulachandra Radhe Shakhi Award English Singani Taraga Nipan aiba Lanchen ba Maitai da Khetri Mayum Yaima amasung Thambal Devi Ningsing Sahitya Mana English Singani Taraga Nipan amasung aibi Chongtham Jamini Devi da Khaidem Pramodini Ningsing Sahitya Mana English Singani Taraga Nipan piduna ikai khumna ba utki Manipur is society da Imagine sing a low the role like no party and a role away. Zaga Makati, Sundar Play.
ꯀꯔꯝꯕ ꯖꯒꯥꯗ ꯍꯥꯏꯕꯤꯌꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤ ꯂꯩꯉꯥꯛꯀꯤ ꯗꯥꯏꯇ ꯂꯧꯔꯤ ꯑꯦꯛꯇꯤꯚ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎꯁꯟꯕ ꯗꯔꯀꯥꯔ ꯂꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯁꯤ ꯌꯧꯅ ꯍꯩꯔꯕ ꯈꯪꯅꯕ ꯅꯨꯄꯥꯗꯒꯤꯁꯨ ꯍꯦꯟꯅ ꯋꯥꯈꯜꯂꯣꯟ ꯂꯩꯔꯕ ꯀꯔꯤꯒꯤ ꯅꯥꯊꯩꯔꯒ ꯂꯩꯒꯗꯣꯏꯅꯣ ꯌꯥꯎꯁꯟꯒꯗꯕꯅꯤ ꯊꯣꯛꯑꯒ ꯄꯨꯂꯞ ꯌꯥꯎꯁꯟꯁꯦ ꯔꯥꯖꯅꯤꯇꯤ ꯇꯧꯁꯦ ꯚꯣꯠ ꯂꯦꯞꯁꯦ ꯍꯨꯝꯐꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 5-10ꯒꯤ ꯂꯩꯕꯥꯛ ꯉꯥꯛꯄꯗ ꯌꯥꯎꯁꯦ ꯃꯣꯏꯒꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯐꯖꯅ ꯁꯤꯌꯔ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯆꯦꯂꯦꯟꯖ ꯇꯧꯒꯗꯕꯅꯤ ꯁꯃꯥꯖꯁꯦ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯁꯃꯥꯖ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯕ ꯑꯦꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇꯗꯤ ꯅꯨꯄꯤꯅ ꯗꯥꯏꯇ ꯂꯧꯔꯒ ꯀꯔꯤꯒꯤ ꯔꯥꯖꯅꯤꯇꯤꯗ ꯑꯩꯈꯣꯏꯅ ꯇꯨꯡꯍꯟꯅꯔꯒ ꯂꯩꯒꯗꯣꯏꯅꯣ Innovation and Entrepreneurship Tapiba Ahanba Governors Award Bachaspati Mayum Chauba Sarma the Pikre Chauba Sarmana Laibasida Ataba Mamalda Take Down Kauba Wagi Tin Putokpagi Damak Award Asing Asi Razbaban the Pangtokpa Thoram Amada Governor Dr. Najma Haptulana Kusina Kibane Award Asida Trophy Magaloina Sale in a Lupalishin Yankai Yauri Thobal District ki Wangzingam sung Khongjom ani ki marakta mapangal kanba idea ma fulamle idea do Khongjom PS na konba Wangzingam sung Khongjom ani ki marakta leiba lamding local ki uning khong kauba khong amagi mapalda fulambani ngasi yu Khongjom da leiba kungataruk suba headquarters AR gi kangbu amana patrolling chatlingai da idea do thengna rakhibani AR gi kangbu duna Khongjom police da pau pirakpadagi state bomb disposal squad ki kangbu ma mafam adu da changsinduna yangsin ki kilogram manga rom lumba silver gi chafu amada samduna thamlamba ID adu dagi meter chahum lom sangba where su labuk lom da tinglam ki ID adu tek ta kaidana numiyong ba matung pung ama taram dai da lokthok laba matung nungchel pung ani rom taba matam da mafam adu maktada pokayan ki hozik fawgi oina di ID adu security force sing da landana bagi da mak thamlamba oigani haina jingnari Tobal Commando Madi Kungaturuk Suba Sunrise Pulse ki apunba team amana ngarang numidang pung nipan taba matamda Khangabok Bazar gi KM Blooming School Manaktagi RPF PLA gi member ma fare farba miyo edudi Khangabok Awang Laikai dagi Laishram Ranjit atokmi angang cha chahi kuntraga mari apokpa laikhidraba samuni hairi Technical problem khara leibana maramoiraga pung kungamari chupna hangba women's helpline gi toll free number 181 asi matam khara gi oina yadre miyamna 7005776144 amuka na haizage 7005776144 da oina contact tawbinaba Department of Social Welfare Government of Manipur gi cherolamana khangalakli Lamjingba Eco Housing Exhibition come state ki thoram Lamjingba group na sinduna Hotel Imphal da pangthokre Lamjingba Eco Housing Exhibition come sale gi thoram adu ngas si ayu pung tara ta matam da Lamjingba group ki chairman Jeki Mangangna hogdokhibani free Lamjingba travel card of credit limit rupees 20,000 give hamper spot booking tawhanba spot loan sanction facility piba musung product expert na pung anigi speech piba musung interaction program pangthokpana thoram adu gi mapung oiba saktam sing oiki Kumzali Singani Taraga Mapan January Taraga Matoidagi Taraga Mari Fauba Malaysia the Pangtokadariba Global Glows Model United Nation Delegate Saruk Yanaba Manipurdagi Razes Ningombam Kalakle Masagi Chei Kunganitoi Suraba Imfalgi Kaishampa Tokchom Lekaidagi Razes Ningombam Hausi Puducherry University the MBA Finance ki Aruiba semester P Krehari India ge on Global Glows Asigi Damak Punna Muilishin Mangaga Humputraga Matoin apply to Buddha Manipurdagi Razes Ningombam Yarakibani Handloom and Lamjing Maira Sericum Handloom and Handicrafts Cooperative Society Limited na sinduna fisa call fee kona ba drama madi fee tu na ba machine yan thokpagi thoram ama ngasi fubalagi Loktak Maru Community Hall da pangthokre Arapti Young Learners Club ki kontraga turuk suba foundation dega mari lena na blood donation kema mapangthokre Arapti Youth Learners Arapti Young Learners Club amadi Life Savers Manipurani na State Blood Shell National Health Mission Manipur amasung Department of Transfusion Medicine RIMS ki matenga loina na blood donation camp adu chathakibani
Housing Asinomagi Sanavagi Pau Pizari. Kundrakpum Kendra Kankut 7 Taret Suba Mangsataba Iboema Amadi Puinabati Memorial Mix Lekam Knockout Kendra Wise Kang Tournament ki final Chankring Asisana ki tournament asigi ahanba semi final da Kundrakpum Kendra Kankut da Wangoi Kendra Kankut Panjal Traganipan Taragum Doida Maitiba Piram Laga Chatratliba Kang tournament asigi final Changbangaki Census ke Director M Hare Krishna IAS Amadi Maki Imung Manungi Sentang Makada Singzamai Kendra Kankut na Sinduna Nadebam Laikai ki Kang Sang da Chatratliba tournament asida Thasigi Ani Shubas tournament asigi Ani Shuba semi final da Kashamtong Kendra Kankut amadi Singzamai Kendra Kankut e Anina Thasigi Manga da Lamba Taunaragani. Ahanba International National Bodybuilding Championship Thasigi Taragam Doida Bangalore da Laiba Vishan Nagargi Ambeka Vavanda Pangtolagani Championship Asida Kanglai Bodybuilders Gym Terra Sapam Lairatagi Sanure Eni Saruk Yargani Sanure Eni Edudi Sagolba Nepra Major Amadi Nepram Roshan Amadi Moirang Hanuba Lairatagi KSS Arunjitni Championship Asidagi Kangatlaba Sanuroi Singaduna Chahi Sigi November Thada USA gi Las Vegas da Pangtokadaba Natural Olympic Bodybuilding Championship Aduda Saruk Yaba Fanglagani. Hokiba September Kunganipan the Assam ge Dispur da Chatarkiba Om Suba Annual Martial Arts Games the Uripo Kaidem Laikai dagi Tingom Nina Devina Taekwondo Kickboxing Belt Wrestling amadi Kung Fu the gold medal Laurakle Amasung Tingom Tapasri Devina Su Taekwondo Kickboxing Belt Wrestling amadi Kung Fu the gold medal sing Laurakle Sanore Eni Sina Medal Laurakpa Sida International Chinese Sedo Boxing Kick Wushu Kung Fu Academy Manipur na Thakat Pafung Darakle. India na yumbu oiduna India amadi West Indies ani gi oiba test match ani one day match manga amadi T20 gi match ahum sanaragani timani sina sanagada bahan ba test match hayengda gi horaga thas gi nipan fawbuda Gujarat ki Rajkot Cricket Stadium da sanabaga loinana ani shuba test match na Hyderabad ki Rajiv Gandhi Cricket Stadium da thas gi taragani thoida gi taraga turuk fawbuda sanaragani Leibak ani sina thasi kungama thoi kungamari kunga taret kungama panamusung November amada Guwahati Indore Pune Mumbai amasung Thiruvananthapuram da Cricket Stadium singda one day match manga sanabagaloina November Mari Taruk amadi Taragama thoi da Kolkata Lucknow amasung Chennai da Stadium singda T20 gi match ahum sanagadari India gi oina hayengdagi sanaba haugodariba ahanba test match asi yamna maru oiba match ama oiba ga loinana match asi mai paklabadi India na malengi oina test match ki ranking da ahanba mafam kanduna leiriba asi makhata na leiba ngamlagani और अब द बुलेटिन से हेडलाइंस हम हना मैम द थमजगे Fazin kiba MU gi ozamadi mahiroi singa thubada thadu haidun MU mahiroi singna wakat mifam chatakrai school gi mahiroi singna humanitarian semduna khongjang jangsin krai Lawfom sing dai shing leitabadagi fau shatwa ngamloi dore minor irrigation abadi agriculture department na paikhatpa irrigation gi thorang sing mapung fana mathau tawhaluain akom lupna taksilakli Amasong lamdamasagi nupi singna tumin election bagi mahutta laingak painaba thokpiraklo haina CFNPD Minister Karan Shyam na appeal tawkre